India ke Chatnariba Sel Mayek ta Meitei Mayek Hapnabagee Thabak Reserve Bank of India na Paikhatkhre Waphamasi Minister of State Finance Pankaj Chaudhary na Rajya Sabha ke MP le semba sana jawbada tha asigi nipan da tharake bachero lamada phongdorakhibani Thabak asi Paikhatnaba hotnabada akhang he kya yawba design committee ama semkhre haina supali India ke Sel Mayek singi anoba series da Meitei Mayek Hapnabagee hotnabada committee asigi pauktak matung ina RBI na Thabak Paikhatkani haina Pankaj Chaudhary na Laisemba sana jawbada phongdorakli ningsing bayai MP Laisemba sana jawbana Meitei Mayek pu India ge sendiak ta yawhanaba wafam asi chatliba chahi asige February gi tarani thoi da parliament ta pukhatuna khanakhibani hiram asigi matang da Laisemba sana jawbana Manipur law asi Indian Constitution ge Nipan Suba Sadul da Lising amaga samapan matpudarani thoi ge August ki kunda Nepali amadi konkani lolga loinana chankhibani sendiakta Nepali amadi konkani lol sing yawkhrabasu Manipur gi londi yawdana lakhibani parliament ta puthoktuna Manipur loan asi Tambada MA first semester fauba Meitei Mayek ta tammi haiduna MP sana jawbana India lengakta Meitei Mayek pu sendiak asida yawnana ba taksinduna lakhibani